ꯍꯨꯏꯌꯦꯟ ꯂꯝꯄꯥꯎꯒꯤ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯀꯂꯝꯗꯨꯗ ꯚꯤꯛꯇꯣꯔꯤꯌꯥ ꯁꯣꯏꯕꯝꯅ ꯏꯕꯤꯔꯛꯄ ꯀꯔꯤꯅꯣ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯃꯝ ꯂꯩꯖꯔꯤ꯫ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯥꯟꯅꯗꯕ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅ ꯄꯨꯟꯁꯤꯕꯨ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯝꯅ ꯃꯁꯛ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯋꯥꯍꯪ ꯑꯁꯤ ꯍꯦꯛ ꯍꯪꯂꯨꯕ ꯃꯇꯝꯗ ꯐꯪꯂꯛꯄ ꯄꯥꯎꯈꯨꯝ ꯑꯃꯒ ꯈꯦꯠꯅꯒꯅꯤ, ꯃꯥꯟꯅꯔꯣꯏ꯫ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ, ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯏꯅꯥꯛ ꯈꯨꯟꯕ, ꯅꯤꯡꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯄꯦꯟꯗꯕ, ꯑꯍꯦꯟꯕ ꯅꯠꯇ꯭ꯔꯒ ꯑꯇꯥꯕ ꯄꯨꯟꯁꯤꯒꯤ ꯃꯥꯟꯅꯗꯕ ꯋꯥꯍꯟꯊꯣꯛ ꯀꯌꯥ ꯎꯕ ꯐꯪꯒꯅꯤ꯫ ꯃꯥꯟꯅꯗꯕ ꯈꯨꯗꯤꯡꯃꯛ ꯊꯧꯒꯠꯄ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯐꯖꯔꯕ ꯋꯥꯍꯟꯊꯣꯛ ꯑꯃꯅꯤ꯫ ꯄꯨꯟꯁꯤ ꯑꯃꯅ ꯄꯨꯟꯁꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯃꯁꯤꯗ ꯄꯨꯟꯁꯤꯒꯤ ꯐꯖꯔꯕ ꯋꯥꯍꯟꯊꯣꯛ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯐꯖꯔꯕ ꯋꯥꯍꯟꯊꯣꯛ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯔꯣꯏꯗꯕꯗꯤ ꯀꯅꯥꯅꯁꯨ ꯍꯦꯟꯅ ꯋꯥꯡꯕ ꯊꯥꯛꯇ ꯂꯩꯇꯦ, ꯑꯗꯨꯒ ꯀꯅꯥꯅꯁꯨ ꯍꯦꯟꯅ ꯅꯦꯝꯕ ꯊꯥꯛꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕ ꯃꯥꯏꯊꯣꯡꯇꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯁꯛꯐꯝ ꯑꯃ ꯑꯩꯅ ꯇꯣꯏꯅ ꯍꯦꯛ ꯎꯏ꯫ ꯃꯥꯒꯤꯁꯨ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯋꯥꯔꯤꯁꯨ ꯑꯣꯏꯔꯝꯂꯤꯗ꯭ꯔꯥꯅꯦ? ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅꯇ ꯂꯩ꯫ ꯋꯥꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯎꯠꯊꯣꯛꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯦꯛ ꯂꯛꯅꯕꯁꯨ ꯌꯥꯎꯏ꯫ "ꯃꯩꯄꯥꯛꯄꯤꯁꯦ ꯀꯔꯤꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯣꯃꯣꯟꯇ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ? ꯄꯨꯟꯁꯤꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ"꯫ ꯑꯩꯅ ꯈꯨꯝꯃꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯄꯨꯟꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯑꯅꯤꯃꯛꯅ ꯄꯨꯜꯂꯒ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯃꯨꯛꯅ ꯋꯥꯒꯅꯤ, ꯑꯃꯨꯛꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯕ ꯃꯤꯀꯨꯞꯇꯨꯗ ꯃꯣꯃꯣꯟ ꯅꯣꯛꯄ ꯉꯝꯕꯗꯣ, ꯃꯗꯨ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯅꯤ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯍꯤꯡꯅꯤꯡꯏ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤꯒꯤ ꯄꯥꯟꯗꯝ ꯅꯨꯡꯉꯥꯏꯅ, ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯕꯗꯨ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯑꯩꯅ ꯎꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟꯇ ꯀꯨꯞꯄꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯕ, ꯅꯨꯡꯉꯥꯏꯔꯕꯁꯨ ꯋꯥꯕ, ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯄꯨꯟꯁꯤꯒꯤ ꯁꯛꯇꯝ ꯑꯃꯒꯤ ꯃꯃꯤ ꯍꯦꯛ ꯇꯥꯕꯒꯨꯝ ꯎꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯟꯅꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯌꯥꯝꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯂꯝꯕꯤꯗ, ꯁꯣꯔꯣꯛꯇ, ꯀꯩꯊꯦꯜꯗ, ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯑꯩꯅ ꯇꯠꯇꯅ ꯎꯏ꯫ ꯑꯩꯅ ꯃꯈꯣꯏꯁꯤꯡꯗ ꯍꯪꯅꯤꯡꯕꯗꯤ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯍꯪꯗ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯪꯒꯅꯤ? ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯅꯅꯕ ꯑꯩ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ ꯑꯁꯤꯅꯤ꯫ ꯃꯁꯤꯃꯗꯤ ꯑꯩꯅ ꯍꯪꯉꯤ꯫ ꯑꯩꯅ ꯇꯣꯏꯅ ꯎꯕ,ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯪꯉꯤ, "ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯑꯣ ꯃꯇꯝ ꯆꯨꯞꯄꯗ ꯎꯪꯗꯨꯅꯇ ꯂꯩꯔꯤꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯋꯥꯍꯪꯁꯨ ꯑꯁꯤꯔꯣ?" ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ, "ꯈꯪꯗꯦꯗ, ꯄꯨꯟꯁꯤꯁꯦ ꯍꯣꯔꯦꯟꯅ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯈꯟꯕꯗ ꯅꯨꯡꯉꯥꯏꯊꯣꯛꯄꯒ ꯉꯝꯗꯦ꯫ ꯑꯣꯏꯍꯟꯅꯤꯡꯗꯕ, ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯅ ꯑꯣꯏꯔꯛꯄ ꯊꯣꯛꯂꯛꯄ, ꯑꯣꯏꯍꯟꯅꯤꯡꯕ, ꯊꯣꯛꯍꯟꯅꯤꯡꯕ ꯊꯧꯗꯣꯛꯅ ꯑꯣꯏꯔꯛꯇꯕ ꯊꯣꯛꯂꯛꯇꯕ, ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯏꯐꯪ ꯐꯪꯗꯕꯁꯤꯗ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯍꯦꯛ ꯈꯜꯂꯛꯑꯦ꯫ ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯛꯏ, ꯈꯪꯂꯛꯏ, ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕ ꯑꯃ ꯂꯩꯔꯤꯕꯣꯏꯔꯦ ꯍꯥꯏꯅ"꯫ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯤꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯃꯊꯪꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫